Good evening, ma'am. Amuka na taram uksari ko. No mano magi kano haita energy do. Adu dugi kano budi pole ko. Ado nasi no kan teki haita ko. No kan teki pabiro hai bedo ngarang ai insta di thadi thaga kebne no kan teki ko. Ado ngasi gi jo haita nangi partner gi haita current energy adu do hapta busukui re lesabim sangai gi adudo oina parage kitang thubasu oire kaino haba matamda personal haitare personal healing mai magi launarapanina ayukta adagi nungdangda sigi jima adi 1-to-1 session ngata oirakpanina aingonda kano matamdo kitang kano tawbagi video nambagi timing do kitang phangba watlebako ayamana aduna ne aina thagapa ngamdrise mayam waro bibasu yade aduga hayengi haitare aina ngasi khudakta semai je kaino amdanda hayengi kanoje guru purnima ko 28 29 ani jidaida purnima ja amadan tranga amada ita jingmane khoi sida di ani sigi manungda amada isada kadang kano oi comfortable oi batanja haitare ko sigi matam jidaida tawba yaba sing hapet hairamge guru purnima na lakpa matamda aikoina lawba yaba khudong jabse kaino haba matamda aigi isada lairiba limiting belief sing sije mahana lawthok piyoba pasta kaino aigi kayani thabaki oigera ingkhangi oigera aidi laibak adi aigi khwadi laibak thirba mini adagi aije khwadi daw yadaba mini adagi aina torubada aidi adu tawi ada tawi leiriba mayam sing haitare mai magi jaga area dugi matung ina haitare ko means job ki haira gera adagi relationship ki bo haigera adagi matang next kaino career gi bo haigera anything ko nangi oji oiriba haitare daka oina khalliba nantragana kaino haitare pillar mari ko means kaino relationship health haksang natra career adagi money si mari jigi hai manung jidaida all of aigi famda loinamak blockage lay natragana kaino lay haibo oragadi firstly cleansing hana hadi cleansing means aigi wakanda haitare aigi mind da lairiba katarsing means thaina mamangai degi haitare aingonda hainarakpa habit adagi aigi ipa ipuna sum tatana piramba aingonda chusalalamba habit simyam sima ko area mari sigi ko ai ngasai example oina haigi bada kari paisa je udawada panbra adagi aidi dawa gandaba mini aina tawrubada mai bakte adagi aina tawning ba thabak se rai laina phangde sugum myam am leidana adugumba limiting belief singdo adudu mahana iraga phajana lawthok piro adugo next target ko kamaina manifestation tawdoino adugi matangda mo haipa harangeba nangna pami ba haitare ko target to means relationship se yamna phaba relationship ama oiminaba adi aigi relationship se aigi te naw se am haraute yamna leiminaba pame hairagadi kaino imung manungi haitare family gi photo ama phajana sembiroba AI da generate tawraga semgera natragana isagi leijabadula haitare photo duda oigera kari mafam amada haitare ko hadi law of attraction tamba mi sing na knowledge leba mi sing di khangangane haipe ko vision board haidana ayambana aikoina semidana adumaina haitare photo duma create tawro photo dugi makada ko nangna harau harau na leiminaba ko imung manung do punna harau harau leiminaba photo ama hana create tawro semo ko adugi makada daida kari nangna pami bajingdo adi nangna oiningi ba haitare ne nangi relationship ta ai imung manung do punna harau harau leiminaba do adugi haitare permission oina iroba kari ai imung se ai imung manung se amana amabo haina bangang na bataraga yam thina nungaina harauna tayamna leiminaba fange haidana yare ko sijima tawro aduga kari nungtigi haitare photo dugi mamangda lip photo du dai yengaga haitare photo du dai yengaga nungtigi sigi wahai se dum haibiyoba nungtigi ko aduga aigi ngasagi subconscious mind aigi unconscious mind je sidai da haitare absorption to loba firstly nangi hoji lairiba nungaitaba singdo adudu mahana cleanse tobam darka oiba nangi sineba kano mentally healing haije mind healing haije sumaina
ꯇꯧꯗꯣꯏꯅꯦꯕ ꯑꯗꯨ ꯄ꯭ꯔꯣꯁꯦꯁ ꯃꯊꯪ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯇꯧꯔꯣ ꯍꯌꯦꯡꯒꯤ ꯑꯣꯏꯅ ꯌꯥꯔꯦꯀꯣ ꯅꯦꯛꯁꯇ ꯀꯔꯤ ꯗ ꯄꯥꯔꯁꯟ ꯑꯣꯟ ꯃꯥꯏꯟ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣ ꯀꯟꯇꯦꯛ ꯗ ꯄꯥꯔꯁꯟ ꯑꯣꯟ ꯃꯥꯏꯟ ꯍꯥꯏꯔꯁꯦꯀꯣ ꯗ ꯄꯥꯔꯁꯟ ꯑꯣꯟ ꯃꯥꯏꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗ ꯈꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯑꯒꯦ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉꯁꯦꯀꯣ ꯑꯩ ꯇꯨꯀꯥꯏꯅ ꯀꯩꯅꯣ ꯇꯧꯔꯔꯣꯏꯒꯦ ꯑꯥꯒꯁꯀꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯥꯡꯆꯤꯠ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯌꯥꯝ ꯐꯔꯤ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯅ ꯃꯨꯚꯤꯡ ꯐꯣꯔꯋꯥꯔꯗꯇ ꯂꯣꯏꯅꯃꯛ ꯈꯜꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯐꯅꯅꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯈꯜꯂꯦꯀꯣ ꯃꯊꯪꯗꯅ ꯔꯟꯅꯔ ꯑꯃ ꯌꯥꯎꯔꯤꯀꯣ ꯔꯟꯅꯔ ꯑꯗꯒꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯂꯦꯛ ꯀꯟꯐꯤꯗꯦꯟꯁ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯄꯣꯗꯁ ꯑꯗꯒꯤ ꯀꯔꯤ ꯏꯒꯣ ꯐꯤꯌꯔ ꯑꯗꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃ ꯑꯦꯛꯁꯦꯞꯇꯦꯟꯁ ꯉꯝꯖꯗꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯀꯣ ꯔꯟꯅꯤꯡ ꯑꯃ ꯌꯥꯎꯔꯤ ꯃꯤꯟꯁ ꯅꯪꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯗꯣ ꯑꯗꯩ ꯅꯪꯒꯤ ꯄꯥꯔꯁꯟꯗꯣ ꯑꯗꯨꯗꯨꯃ ꯆꯦꯟꯕꯗꯣ ꯅꯪꯅ ꯁꯨꯝ ꯃꯥꯏ ꯋꯥꯈꯟꯗꯣ ꯈꯜꯂꯒ ꯅꯁꯥꯗ ꯁꯨꯝ ꯍꯔꯠ ꯇꯧꯔꯒ ꯁꯨꯝ ꯊꯝꯃꯒ ꯂꯩꯔꯦ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗꯤꯀꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯝꯇꯪ ꯔꯤꯚꯤꯜ ꯇꯧꯔꯛꯎꯀꯣ ꯑꯝꯇꯪ ꯑꯅꯧꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯅꯪ ꯉꯔꯥꯡ ꯑꯣꯏꯈꯤꯕ ꯉꯁꯥꯏ ꯑꯣꯏꯈꯤꯕ ꯑꯗꯨ ꯅꯠꯇꯕ ꯑꯅꯧꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯑꯃ ꯀ꯭ರಿꯌꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯎꯀꯣ ꯃꯤꯟꯁ ꯀꯥꯎꯕ ꯉꯝꯗꯕ ꯈꯔ ꯂꯩꯔꯤꯕ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯈꯤꯕ ꯀꯣ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯗꯒꯤ ꯍꯨꯛꯑꯞ ꯑꯗꯒꯤ ꯗꯦꯠ ꯑꯗꯒꯤ ꯊꯥꯔꯠ ꯄꯥꯔꯇꯤ ꯂꯥꯛꯄꯗꯒꯤꯅꯦ ꯍꯥꯏꯕ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯊꯥꯔꯠ ꯄꯥꯔꯇꯤꯁꯤꯗꯩꯗꯅꯦ ꯊꯥꯔꯠ ꯄꯥꯔꯇꯤ ꯃꯌꯥꯝ ꯌꯥꯝꯃꯤꯀꯣ ꯀꯔꯝꯕꯅꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯆꯪꯁꯤꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯅꯣꯏꯒꯤ ꯋꯥꯔꯤꯗꯨꯗ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯌꯥꯎꯔꯛꯈꯤꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯔꯛꯈꯤꯕ ꯑꯗꯒꯤ ꯑꯩ ꯊꯕꯛ ꯊꯧꯔꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯊꯕꯛ ꯊꯧꯔꯝꯅ ꯌꯥꯗꯗꯅ ꯃꯇꯝ ꯄꯤꯕ ꯉꯝꯗꯗꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯈꯟꯈꯤꯕ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅꯅꯦ ꯌꯥꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯁꯗꯟꯂꯤ ꯆꯦꯟꯖ ꯇꯧꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨ ꯁꯣꯀꯤꯡ ꯅ꯭ꯌꯨꯁ ꯑꯃ ꯐꯪꯉꯛꯀꯅꯤ ꯍꯥꯏꯌꯦꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯂꯥꯛꯀꯅꯤ ꯁꯣꯀꯤꯡ ꯅ꯭ꯌꯨꯁ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦꯕ ꯁꯣꯀꯤꯡ ꯅ꯭ꯌꯨꯁꯁꯦ ꯁꯤꯗꯩꯗ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯔꯒꯤ ꯍꯥꯏꯗꯤ ꯃꯤꯑꯣꯏ ꯈꯔꯗꯗꯤ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡ ꯌꯦꯡꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤꯅ ꯑꯣꯏꯔꯒꯅ ꯌꯦꯡꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎ ꯇꯥꯕ ꯑꯃ ꯑꯗꯒꯤꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯅ ꯀꯔꯤ ꯍꯥꯏꯗꯤ ꯑꯩꯗꯣ ꯃꯇꯝꯅ ꯌꯥꯗꯗꯅ ꯀꯩꯅꯣ ꯇꯧꯈꯤꯕꯒꯤ ꯋꯥꯅꯦ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯟꯈꯤꯕ ꯀꯩꯝ ꯂꯩꯇꯦ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯦꯡꯒꯦꯖꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏ ꯀꯃꯤꯠꯃꯦꯟ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕ ꯌꯥꯔꯤ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯇꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯀꯣ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯟꯅꯀꯣ ꯍꯟꯖꯟ ꯆꯩꯅꯥ ꯆꯩꯊꯦꯡ ꯄꯤꯈꯤꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯑꯩꯕꯨ ꯍꯥꯏꯔꯒꯗꯤꯀꯣ ꯁꯦꯀꯦꯟ ꯆꯥꯟꯁ ꯄꯤꯔꯨꯔꯅꯨꯀꯣ ꯃꯤꯟꯁ ꯃꯥꯒꯤ ꯅꯦꯆꯔꯗꯣ ꯅꯪꯅ ꯍꯥꯟꯅ ꯈꯪꯉꯕꯅꯤꯅꯀꯣ ꯁꯦꯀꯦꯟ ꯆꯥꯟꯁ ꯄꯤꯔꯨꯔꯅꯨ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯁꯤꯗꯩꯗ ꯐꯦꯃꯤꯂꯤ ꯑꯦꯟ ꯋꯥꯏꯐ ꯂꯩꯕꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐ ꯂꯩꯕꯁꯨ ꯌꯥꯎꯔꯤꯗꯅ ꯃꯣꯏꯒꯤ ꯑꯣꯏꯅ ꯑꯟꯀꯟꯗꯤꯁꯅꯦꯜ ꯂꯞ ꯀꯣ ꯐꯤꯌꯔꯅꯦꯁ ꯂꯩꯕꯁꯦ ꯁꯤꯁꯤꯃ ꯂꯧꯊꯣꯛꯑꯣ ꯑꯗꯨꯗꯨꯒ ꯀꯔꯤ ꯒꯤꯚꯤꯡ ꯑꯟꯀꯟꯗꯤꯁꯅꯦꯜ ꯂꯞ ꯅꯪꯉꯣꯟꯗꯒꯤ ꯍꯥꯟꯅ ꯊꯥꯗꯣꯛꯄ ꯍꯧ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯍꯜꯂꯛꯎ ꯔꯤꯁꯤꯞ ꯇꯧꯕꯒꯤ ꯑꯗꯨꯗ ꯔꯦꯗꯤꯗ ꯂꯩꯌꯨ ꯀꯣ ꯑꯗꯣ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯂꯩꯔꯦꯀꯣ 1 to date ꯃꯤꯟꯁ ꯅꯕꯥꯅꯤꯒꯤ ꯃꯔꯝꯗ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯕ ꯄꯥꯝꯕ
ꯍꯥꯏꯗꯤꯀꯣ ꯅꯕꯥꯅꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯑꯗꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯛꯑꯒ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯒꯤ ꯇꯥꯟꯅꯕ ꯄꯥꯝꯕꯗꯣ ꯑꯉꯥꯡ ꯅꯨꯕꯤ ꯀꯔꯤ ꯀꯔꯥ ꯂꯩꯔꯒꯁꯨ ꯃꯣꯏ ꯂꯩꯇꯅ ꯍꯥꯏꯇꯥꯔꯦ ꯏꯪꯅ ꯆꯤꯛꯅ ꯅꯕꯥꯅꯤ ꯈꯛꯇꯒꯤ ꯃꯇꯝ ꯂꯦꯟꯕ ꯄꯥꯟꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯊꯦꯡꯛ ꯌꯨ